ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯥꯅ ꯉꯝꯖꯕ ꯁꯨ ꯅꯣꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯈꯨꯜ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤꯗꯣ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯥꯟꯇꯤꯒꯤ ꯏꯃꯨꯡꯁꯨ ꯑꯃꯅꯤ꯫ ꯁꯥꯟꯇꯤꯒꯤ ꯏꯃꯨꯡꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯁꯥꯟꯇꯤꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯊꯤꯕ ꯆꯠꯂꯝꯗꯥꯏꯗ ꯃꯆꯥꯅꯨꯄꯤ ꯆꯥꯎꯕꯤꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯅꯥꯎ ꯊꯣꯏꯅꯥꯎꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯍꯥꯏꯔꯝꯕꯣꯏꯔꯦ꯫ ꯍꯥꯏ ꯆꯥꯎꯕꯤ, ꯏꯃꯥ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯔꯦꯟ ꯅꯪꯅ ꯄꯥꯠ ꯆꯠꯄꯗꯅꯦ ꯅꯅꯥꯎꯗꯣ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ꯫ ꯏꯃꯥ ꯆꯠꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥ ꯁꯥꯟꯇꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯄꯥꯠꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯕꯣꯏꯔꯦꯗꯣ꯫ ꯍꯣꯔꯦꯟꯅꯦ ꯏꯆꯦꯅ ꯉꯥ ꯐꯥꯔꯤꯉꯩ ꯅꯪ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯌꯨꯀꯣ꯫ ꯍꯣꯏ ꯆꯤꯆꯦ, ꯑꯗꯣ ꯆꯤꯆꯦ ꯍꯣꯔꯦꯟꯒꯤ ꯉꯥꯗꯣ ꯃꯤꯉꯣꯟꯗ ꯂꯣꯏ ꯄꯤꯊꯣꯛꯈꯤꯅꯨ, ꯑꯩꯈꯣꯏꯁꯨ ꯈꯔ ꯆꯥꯁꯦꯕ꯫ ꯅꯪꯕꯨ ꯉꯥ ꯆꯥꯅꯤꯡꯕ꯭ꯔꯅꯦ? ꯑꯩꯗꯤ ꯉꯥ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯆꯤꯆꯦ꯫ ꯍꯣꯏ ꯆꯥꯁꯤ꯫ ꯑꯁꯨꯝꯅꯅꯦ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯗꯨꯅ ꯄꯥꯠ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯆꯦꯅ ꯊꯣꯏꯅꯥꯎꯕꯨ ꯃꯐꯝ ꯆꯥꯅ ꯐꯝꯍꯟꯗꯨꯅ ꯁꯥꯟꯅꯍꯜꯂꯝꯕꯣꯏꯔꯦꯗꯣ꯫ ꯑꯗꯨꯒꯅꯦ ꯃꯆꯦꯅ ꯄꯥꯠꯇ ꯏꯟ ꯆꯤꯡꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦꯗꯣ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯕꯣꯏꯔꯦꯗꯣ꯫ ꯑꯗꯨꯒꯗꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯎꯕꯤ, ꯀꯗꯥꯏ ꯉꯥꯗꯣ ꯄꯨꯊꯣꯔꯛꯑꯣ, ꯃꯝꯗ꯭ꯔꯤꯀꯥꯟꯁꯤꯗ ꯌꯣꯜꯍꯧꯔꯨꯈꯤꯒꯦ꯫ ꯏꯃꯥ, ꯉꯥꯁꯤꯗ ꯂꯩꯔꯦ, ꯑꯗꯣ ꯉꯥꯁꯤ ꯈꯔ ꯊꯝꯍꯧꯔꯁꯦ꯫ ꯀꯔꯤꯒꯤꯅꯣꯅꯦ? ꯇꯟꯖꯥꯗꯨꯗꯅꯦ ꯊꯣꯏꯅꯥꯎꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯔꯦꯗꯣ꯫ ꯏꯃꯥ, ꯑꯩꯁꯨ ꯉꯥ ꯆꯥꯅꯤꯡꯉꯦ, ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯁꯦꯕ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯉꯥ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯃꯥꯗꯨ ꯌꯣꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯊꯣꯛꯈꯤꯕꯒ ꯆꯥꯎꯕꯤꯅ ꯃꯧꯄꯥ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯗꯣ꯫ ꯊꯣꯏꯅꯥꯎ, ꯉꯥꯗꯣ ꯏꯃꯨꯡꯗ ꯄꯨꯁꯜꯂꯣ, ꯏꯆꯦ ꯊꯣꯡꯕꯤꯔꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅꯅꯦ ꯊꯣꯏꯅꯥꯎꯗꯣ ꯉꯁꯤꯗꯤ ꯉꯥ ꯆꯥꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯃꯟꯗꯅ ꯉꯥꯗꯣ ꯄꯨꯁꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯣ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤꯗꯣ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯥꯎꯗꯤ ꯉꯁꯤꯁꯨ ꯉꯥ ꯆꯥꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯣꯜ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯆꯦ ꯆꯥꯎꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯅꯥꯎ, ꯅꯪꯒꯤ ꯕꯣꯟꯗꯣ ꯁꯥꯟꯅꯔꯒ ꯂꯩꯌꯨ, ꯏꯆꯦ ꯅꯪꯅ ꯆꯥꯅꯅꯕ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯛꯀꯦꯀꯣ꯫ ꯍꯣꯏ ꯆꯤꯆꯦ, ꯑꯆꯧꯕ ꯃꯌꯥꯝ ꯐꯥꯔꯛꯎꯀꯣ꯫ ꯅꯨꯃꯤꯠꯇꯨꯗꯤꯅꯦ ꯃꯆꯦ ꯆꯥꯎꯕꯤꯗꯣ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅ ꯑꯣꯟꯕ ꯉꯥꯗꯨꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯌꯥꯝ ꯍꯔꯥꯎꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥꯎ, ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯍꯥꯏ, ꯀꯩꯗꯧꯔꯕ? ꯉꯥꯁꯤꯡꯁꯦ ꯌꯦꯡꯉꯨ ꯏꯃꯥ꯫ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ. ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯔꯒꯦ꯫ ꯏꯃꯥ, ꯉꯁꯤꯁꯨ ꯉꯥ ꯈꯔ ꯆꯥꯁꯦ, ꯉꯥꯁꯦ ꯌꯥꯝ ꯌꯥꯝꯃꯦꯕ꯫ ꯊꯣꯏꯅꯥꯎ, ꯉꯁꯤꯗꯤ ꯆꯥꯔꯒꯨꯝꯁꯤ. ꯍꯣꯔꯦꯟꯅꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤꯅꯦ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯦ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯩꯔꯛꯎꯀꯣ꯫ ꯃꯃꯥ ꯁꯥꯟꯇꯤꯗꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅ ꯑꯣꯟꯕ ꯉꯥꯗꯨꯅ ꯑꯇꯩ ꯉꯥ ꯃꯈꯩꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯕꯣꯏꯔꯦꯗꯣ꯫ ꯁꯥꯟꯇꯤꯗꯣ ꯀꯩꯊꯦꯜ ꯌꯧꯔꯗꯨꯅ ꯉꯥ ꯌꯥꯎꯕ ꯈꯥꯎꯗꯨ ꯊꯥꯡꯗꯣꯔꯛꯄꯗꯗꯤ ꯉꯥ ꯑꯃꯈꯛ ꯃꯕꯨꯛ ꯏꯀꯪ ꯀꯪꯅ ꯌꯥꯎꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯥꯟꯇꯤ ꯊꯨꯅ ꯌꯥꯡꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯏꯕꯦꯝꯃ, ꯆꯥꯎꯕꯤ, ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯄꯩꯁꯥꯕꯨ ꯀꯌꯥ ꯐꯪꯉꯛꯀꯦ? ꯄꯩꯁꯥꯒ ꯂꯥꯏꯔꯤ, ꯌꯦꯡꯉꯨ ꯇꯨ꯫ ꯏꯃꯥꯅ ꯀꯩꯊꯦꯜ ꯍꯦꯛ ꯌꯧꯕꯒꯅꯦ ꯉꯥ ꯌꯥꯎꯕ ꯈꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯁꯤꯒꯤ ꯉꯥꯁꯦ ꯈꯛ ꯌꯥꯎꯔꯒ ꯂꯩꯔꯝꯃꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯗꯣ ꯏꯉꯛ ꯉꯛꯅ ꯀꯣꯝꯄꯥꯛꯇ ꯌꯥꯎꯔꯤꯕ ꯉꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯉꯥꯗꯨꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤꯗꯣ ꯇꯟꯖꯥꯗꯨꯗ ꯊꯣꯏꯅꯥꯎꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯝꯃꯤ ꯑꯌꯥ ꯏꯃꯥ ꯁꯤ ꯉꯥꯁꯦ ꯑꯩꯈꯣꯏꯅ ꯆꯥꯅꯕ꯭ꯔꯣ ꯍꯣꯏ ꯍꯣꯏ ꯏꯆꯥꯒꯤ ꯆꯥꯅꯅꯕ ꯄꯣꯔꯛꯏꯅꯦ ꯅꯆꯦꯗ ꯊꯣꯡꯍꯜꯂꯣ ꯊꯣꯏꯅ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯏꯆꯦ ꯅꯪꯒꯤ ꯉꯥꯗꯣ ꯊꯣꯡꯕꯤꯔꯒꯦ ꯍꯣꯏ ꯆꯤꯆꯦ ꯑꯁꯨꯝꯅꯅꯦ ꯃꯆꯦ ꯆꯥꯎꯕꯤꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯃꯥ ꯁꯥꯟꯇꯤ ꯆꯪꯂꯛꯂꯝꯕ ꯑꯣꯏꯔꯦ ꯆꯥꯎꯕꯤ ꯉꯥꯗꯣ ꯀꯗꯥꯏ ꯏꯃꯥ ꯁꯦꯝꯕꯤꯔꯛꯂꯒꯦ ꯃꯆꯥꯅꯨꯄꯤꯅ ꯉꯥꯗꯣ ꯁꯦꯝꯅꯅꯕ ꯃꯃꯥ ꯁꯥꯟꯇꯤꯗ ꯄꯤꯔꯝꯃꯤ ꯉꯁꯥꯏꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯅ ꯑꯣꯟꯕ ꯉꯥꯗꯨꯗꯤ ꯑꯇꯩ ꯉꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯥꯁꯤꯟꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯦ ꯁꯥꯟꯇꯤꯗꯣ ꯉꯥꯗꯣ ꯍꯦꯛ ꯎꯕꯒ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯉꯥꯗꯣ ꯁꯦꯝꯒꯦꯅ ꯍꯦꯛ ꯄꯥꯏꯔꯨꯕꯒ ꯃꯃꯥ ꯁꯥꯟꯇꯤꯒꯤ ꯃꯈꯨꯠꯇ ꯈꯪꯆꯤꯛ ꯆꯤꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯉꯥꯁꯤꯅ ꯆꯤꯛꯈ꯭ꯔꯦꯅꯦꯍꯦ ꯏꯃꯥ ꯃꯁꯤ ꯉꯥꯁꯦ ꯍꯥꯠꯇꯣꯛꯀꯦ ꯑꯁꯣꯝꯗꯅ ꯀꯝꯗꯧꯏ ꯍꯤꯡꯆꯥꯕꯤ ꯃꯃꯥꯗꯣ ꯃꯆꯥꯗꯣ ꯍꯜꯂꯛꯇꯕꯗꯗꯤ ꯃꯊ꯭ꯋꯥꯏꯗꯣ ꯌꯥꯝꯅ ꯋꯥꯗꯨꯅ ꯃꯆꯥꯒꯤ ꯈꯨꯡꯒꯨꯜ ꯁꯨꯝ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯁꯥꯟꯇꯤꯒꯤ ꯌꯨꯝꯂꯣꯝꯗꯒꯤ ꯃꯅꯝ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯣ ꯌꯨꯝꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯟꯇꯤ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯒꯤ ꯉꯥꯁꯤꯡꯗꯨꯗꯤ ꯃꯁꯤꯒꯤ ꯉꯥꯁꯤꯅ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯄ ꯑꯣꯏꯔꯝꯃꯦꯗꯅ ꯏꯃꯥ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯠꯇꯣꯛꯏꯁꯦ ꯃꯥꯅ ꯑꯩꯈꯣꯏ ꯄꯩꯁꯥꯁꯨ ꯐꯪꯍꯟꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯑꯅꯤ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯪꯒꯨꯝꯕꯅꯁꯨ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯄ ꯅꯪꯕꯨꯁꯨ ꯑꯩꯅ ꯅꯃꯥ ꯅꯆꯦ ꯂꯣꯏ ꯀꯥꯏꯅꯍꯟꯒꯅꯤ ꯊꯣꯏꯅꯥꯎ ꯍꯧꯒꯠꯂꯣ 이마 ꯀꯩ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯍꯣꯔꯦꯟ ꯅꯆꯦꯒ ꯏꯟ ꯆꯤꯡꯕ ꯆꯠꯄꯗ ꯉꯥꯎꯁꯟꯅꯒꯅꯨ 이마ꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯏꯆꯥꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯦ ꯆꯤꯆꯦꯅ ꯍꯥꯏꯕ 이름무ꯀꯣ ꯍꯣꯏ 이마 ꯑꯗꯣ ꯑꯩꯒꯤ ꯕꯣꯟꯁꯦ ꯄꯨꯔꯒ ꯁꯥꯟꯅꯒꯦ ꯆꯥꯎꯕꯤ 이마 ꯆꯠꯂꯦ ꯑꯉꯥꯡꯁꯦ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯊꯣꯏꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯅꯪꯒꯤ ꯕꯣꯟꯗꯣ ꯊꯅꯝꯃꯣ ꯇꯜꯂꯦ ꯀꯩꯁꯨ ꯍꯣꯔꯦꯟ ꯁꯥꯟꯅꯗꯣꯏꯅꯤ 이마ꯅꯁꯨ ꯄꯨ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯆꯤꯆꯦ ꯉꯁꯤꯗꯤ ꯉꯔꯥꯡ ꯉꯥ ꯐꯖꯕꯗꯣ ꯑꯗꯨꯒꯨꯝꯕ ꯐꯥꯔꯗꯤ ꯑꯩ ꯂꯣꯏ ꯍꯥꯠꯇꯣꯛꯀꯦꯀꯣ ꯆꯤꯆꯦ ꯑꯩ ꯁ꯭ꯋꯥꯏ ꯁꯥꯟꯅꯒꯦ ꯅꯪ ꯉꯥ ꯐꯥꯔꯨꯔꯣ ꯊꯣꯏꯅ ꯅꯪ ꯁ꯭ꯋꯥꯏꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨꯀꯣ ꯏꯆꯦ ꯉꯥ ꯐꯥꯔꯨꯔꯒꯦ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ ꯉꯥꯁꯨ ꯑꯃꯠꯇ ꯐꯥꯗꯦ ꯍꯣꯔꯦꯟꯒꯤ ꯆꯦꯡꯁꯨ ꯂꯩꯇꯦ ꯉꯥꯁꯤꯅ ꯐꯥꯗ꯭ꯔꯗꯤ ꯊꯣꯏꯅꯥꯎꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯁꯨꯝꯅ ꯆꯥꯎꯕꯤꯗꯣ ꯉꯥ ꯐꯥꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯃꯧꯄꯥꯕꯨ ꯉꯥꯏꯍꯥꯛꯇꯪ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯁꯣꯝꯗꯅ ꯊꯣꯏꯅꯥꯎ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯕꯣꯜ ꯑꯗꯣ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯕꯣꯜ ꯑꯗꯣ ꯈꯨꯟꯅꯕ ꯍꯣꯠꯅꯕꯗ ꯊꯣꯏꯅꯥꯎꯗꯣ ꯑꯃꯨꯛ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦꯗꯣ ꯃꯇꯝꯗꯨꯗꯅꯦ ꯉꯁꯥꯏꯒꯤ ꯍꯤꯡꯆꯥꯕꯤꯗꯣ ꯊꯣꯔꯛꯑꯦ ꯑꯗꯨꯒ ꯊꯣꯏꯅꯥꯎꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦꯗꯣ ꯑꯄꯤꯛꯄ ꯑꯉꯥꯡ ꯅꯪꯒꯨꯝꯕꯅꯁꯨ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯍꯥꯠꯄ ꯁꯥꯏ ꯉꯁꯤꯗꯤ ꯅꯪꯕꯨꯁꯨ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯆꯥꯊꯣꯛꯇꯨꯅ ꯏꯆꯥꯒꯤꯗꯃꯛ ꯆꯤꯡꯂꯒꯦ ꯍꯦ ꯍꯤꯡꯆꯥꯕꯤ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯀꯪꯐꯥꯜꯗ ꯄꯨꯈꯠꯂꯣ ꯅꯈꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯤꯕ ꯉꯥꯗꯣ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯀꯔꯤ ꯑꯗꯨꯏ ꯉꯥꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯅꯪꯒꯤ ꯅꯆꯥ ꯃꯥꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯆꯥꯊꯣꯛꯑꯒꯦꯗꯣ ꯑꯗꯨꯗꯒꯤꯗꯤ ꯊꯣꯏꯅꯥꯎꯗꯣ ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦꯗꯣ ꯑꯉꯥꯡꯁꯥ ꯃꯁꯤꯅꯤꯗꯣ ꯆꯦꯛꯁꯤꯟꯗꯕꯒꯤ ꯑꯃꯗꯤ ꯏꯁꯤꯡ ꯃꯅꯥꯛꯇ ꯕꯣꯟ ꯁꯥꯟꯅꯍꯜꯂꯨꯕꯒꯤ ꯃꯍꯩꯗꯣ ꯊꯣꯏꯅꯥꯎꯕꯨ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯗꯣ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯏꯁꯤꯡ ꯀꯨꯝꯕ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯕꯣꯜ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ